Pauche di yumpok oiba maroi ba pau kharab de tawjare foreign secret kaya Hatkhre Lainga ki war against drug mission ki saruka ma oina Commando Thobal amadi nongpok Sengmai PS ki apan mokhotpu amana ngarang numidang pung mangarom tarakpada mioi ani foreign secret cartoon box kaya ga loinana Sikhong khunogdagi phagat pangamkhre phagalaba mioi ani adudi MD Firoz Khan sahi yankhai thoi apokpa Leikhidre MD Zalman amadi MD Sahidur Rahman sahi nifuga daruk apokpa Leikhidre MD Wahikne makhoi ani mak Sikhong khunogdagine makhoi ani na polam sing adu Tata trucks anida haptuna purak pada phagat pangamkhibane makhoi ani dagi Don't Kill Cigarette Tobacco of London Limited haina thaba cartoon box sama yang higa mapan win cartoon box marfudara taruk really river forest cigarette made from a special blend of finesse Virginia tobacco haina thaba cartoon box yang higa taret Gudang garam made in Indonesia gi cartoon box yang higa taruk Dajaram Black 20 MYA made in Kudus Indonesia haina thaba cartoon box humdra ESSE cigarette haina thaba cartoon box humdra phagat pangamkhe phagalaba miyoi ani polamsing aduga loinana Superintendent of Custom Preventive Force Palenda makhataba action gidamakta khusinakhre aire Atopa pau amadana Army Chief na North East ki security ki phibam yangjinkre Chief of the Army Staff General Manoj Mukund Narvanena namit humni ki khongset Nagaland ki Dimapur da thunglabaga North Eastern region ki security ki phibam yangjinkre Magna Dimapur da jawruklaba matungda Eastern Command ki Commanding in Chief Lieutenant General Anil Chauhan amadi General Officer in Command Spear Corps na brief tawbaga loinana Operation tawbagi sem sabasing amadi Assam Arunachal Pradesh Manipur Amasung Nagaland da leiba phigam sing paudamkhre Manipur Amasung Nagaland da leiba Army Amasung Assam Rifles ki phibam yangsiladuna bhagna Nagaland ki Chief Minister Nephew Rio Amasung Governor Anand Rabiga Paminaduna leiba security ki phibam sing kupna khana nainakre Indian Army Amasung Assam Rifles na state asida tangdu leitana miyambo hinganana bokhonaba danatana Indo-Myanmar border gi Mafam sing da sumikup nahum singna yangchanbagi thabak tawgani haikre Football legend Diego Maradona heart attack ta Leikhidre Football masana da malem da khwaidagi athoibani aina singthana riba Argentina World Cup winning captain Diego Maradona masagi sahi humpuda ngarang heart attack ta Leikhidre Mexico da Argentina amadi England ani gi marakta sanakipa World Cup Lishing Amagasna Marfutaru ki quarter final da Maradona na sankiba Hand of God ki damakta malem pumbada maming satliba sanaroi asina Leikhidre da Argentina gi president Alberto Fernandez na South American country pumbada Nobit humni chuppa awaba phongdoknanaba khangankibaga loinana awaba phongdokhre Central Government na Ali Express amasung Atopa Chinese F ni pugani thoi Thingle Government of India na China gi Fs ni pugum doi Section 69A of the Information Technology Act ki matung inna India user singna sinariba asidagi athingba thamkhre Government of India na phongdorakpagi matung inna app sing asina Sovereignty of India Defense System of India Security of State amasung Public Order da prejudicial oiba maram oiduna hairiba app sing asi thingjinkibani aire Ministry of Home Affairs ki Indian Cybercrime Coordination Center dagi pirapa report amaki matung inna Ministry of Electronics and Information Technology Order ama thoktuna app sing asi block tawkhibani aina phongdokhre thingjan khraba Chinese app sing ki manungda Ali Express su amu oibatan natana aukiba sok lising ani kungi June kun gani panda app jangkai mapan amadi sok lising ani kungi September da app jamaga daragani pancho Section 69A Information Technology Act ki matung inna thingjan khre aina phongdorakle UP da Kaanglon Kaaina Laaining-Laaisol Onthokpa Thingnanaba Ordinance pass Toukhre Uttar Pradesh Lengak na Kaanglon Kaaina Laaining-Laaisol Onthokpa Thingnanaba Ordinance ama pass Toukhre wari basi cabinet meeting amana lokhibani aina phongdokladuna Ordinance asigi approval ase Chief Minister Yogi Adityanath na pikhibani aire UP Prohibition of Unlawful Religious Conversion Ordinance 2020 na karigumba lohongba asi Laaining-Laaisol onanabagi pandamda oirabadi hariba lohongba asi null and void oigani haina palle Chief Minister na phongdorakpada asigumba thabaksing asigidamak
akanba Kaanglon semtuna thokhantana honagani haikre haukiba chayulda Haryana ki Home Minister Anil Besna Love Jihad ki mayokta akanba Kaanglon semtuna asigumba sing asi matam chana thinggadabani haikibaga mari lainana order baris laingakna asigumba announcement lebe state chingi wakalon chungchinnakhre aire heroin number 4 phagatkhre Thajaba Jaba Pau Ama Phangbadagi Besnopur District Additional SP gi Leasing Makhada Besnopur CDO Amadi CDO Thobal gi Apun Bakhutbu Amana Sangayumpham Nungphau Bazar Mamang Leikaida Leiba MD Ibungo Sahi Kuntragom Doi Abokpa MD Amada Ligi Imungda Thibo Kumbagi Tabak Sadabada Jum Adada Khamtuna Leramba I-20 car Amadagi Case Niputaruk Ta Haptuna Thamlamba Heroin Gram Satruk Nipuga Marirom Phagatkhre Pagalaba MD Ibungo Pulam Singa Konana Thobal PS na Makataba Wang Pahonggi Damakta Kusinakhre Aire Tata Tipper Ama Lokkhaada Taasinbada Handyman Sire Ahum Sokle Tha asigi kunmanga ki nongtil pung ahum lom tabada None Police Station ki manung chanba Awangkhulgi Aujik BIPL Company na thabak suriba Mafam amada Laibak Puba Tata Tipper AS25CC8341 Ama Lokkhaada Taasinkhibadagi Tata aduki Handyman Leikhidre Sinmi Ahum Sokle Aire Leikidraba Handyman adugi maming Amar Diffre Sahi Kuntragani Thoi Apopat Leikidraba Arvinda Are Kawe Assamgi Salfara Dagine Mahak PSC Noneda Laikanaba Pukhatpada Hospital Aduda Laikanaba Ngamdana Laikidabane Soklaba Driver Amasung Sinmi Ahum Adu Makhataba Laying Satanaba Impalda Purakre Police na su moto case amat laukale aire Nakalamuromda Mayambana Thanggol na Lenduna Manao Nupa Sire Tha asigi kulumdoi ki numidang pung tare lom tabada Imphal West District ki Wangoi Police Station ki manung chanba mutum phibok mai lekaida pokminaba Mayambana Manao Nupa Thanggol na Lenduna Hatkhre Leikidraba Manao Nupa adugi maming Okram Ojit Jahi Kuntraga Manga Apokpa Leikidraba Manihar mutum phibok mai lekaida kini aire Mahakpo Thanggol na lelipa Mayamba adugi maming na Kiran Jahi Kuntraga Nipan Churaba Mioini aire Imung manungdagi phangba paugi matung inna Leikidraba Ojit asin numit khudingi ju thaklaga imung manung ki miyoi law khongduna khatna chainaba tawduna lei Thaudok thokpa numit adugi numidang pung taruk lom tabadasu masin manau khanakhe khanaba adugi makha tarakpada Ojit na Mayamba Kiranda Singai Bakna Thombada Matai ba Sonia Sahi Kuntra Surabi gi makokta panduna wanthake khana chainaba adu makha tana chathadanaba khamdok tuna leiringai Kiran na Naronda Manao Nupa Ojit ki Ngaksamda Thanggol Lenbaga Loinana Makhwangda su thinki haire Ojit CSC Wanggoida Pukhatpada Laikanaba Ngamdana Sikhe Kiran Thaudoktugi Matungda Mayum Thadoktuna Chenki Adubo Tha asigi kunmanga gi ayuk anganbada halakpadagi Chawrakna ayuki pung taraga mathoirum tabada Police da pau piraga phanki aire Ojit ki hakchang adu yumsagai sanubida Rims da postmortem tauraga Imung manungda sinakhre aire Maragachida tabada thamoi sena nungaitaba pau amada ngasi khanghawdana Sanathoi Merang-Man Haina Khangnaba Sanathoi Leikhidre Miyambok hektang oirabasu thamoi pelhan biramba phagi tawbana mahaki apenba oiramba Sanathoi ngasi taibang pan thadokre aroibada content sing asigi maruiba pau khara asiba pawdam jariba Manipur Local News YouTube channel amadi Facebook page asidagi yengbiri bupna mapothaga jari loinana channel asina domda kanarabadi subscribe like and share to bakau gi ganu punambu amukana thagajari